ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯂꯧꯐꯝ ꯃꯥꯡꯁꯜꯂꯛꯄꯅ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯈꯨꯠꯁꯦꯝꯒꯤ ꯆꯦꯡ ꯇꯥꯡꯕ ꯊꯣꯛꯄꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ꯫ ꯃꯇꯤꯡ ꯂꯩꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯂꯣꯀꯦꯜ ꯀ꯭ꯂꯕꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔ ꯀꯔꯥꯝꯁ꯭ꯌꯥꯝꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯃꯗꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯔꯕꯥꯟ ꯑꯦꯔꯤꯌꯥꯗ ꯊꯥ ꯑꯃꯗ ꯊꯛꯅꯕ ꯏꯁꯤꯡ ꯂꯩꯕꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯍꯦꯟꯅ ꯃꯥꯡꯍꯜꯂꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯔꯤꯁꯔꯆꯔ ꯁꯦꯔꯇꯣ ꯇꯣꯟꯗꯣꯅꯥꯀꯣꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯕꯤꯗ꯭ꯌꯥꯄꯇꯤ ꯃꯌꯥꯡꯂꯝꯕꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯈꯨꯠꯁꯦꯝꯒꯤ ꯆꯦꯡ ꯇꯥꯡꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯛꯈꯨꯝ ꯀꯌꯥ ꯃꯩ ꯃꯨꯠꯈꯤꯕ ꯌꯥꯅ ꯂꯩꯔꯦ꯫ ꯃꯔꯨꯑꯣꯏꯅ ꯅꯣꯡꯃꯒꯤ ꯁꯨ ꯅꯣꯝꯂꯨꯔꯒ ꯏꯃꯨꯡ ꯄꯨꯔꯤꯕ ꯂꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥꯗꯤ ꯃꯀꯣꯛꯇ ꯈꯨꯠ ꯍꯥꯞꯅꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯝ ꯇꯤꯚꯤꯒꯤ ꯑꯈꯟꯅꯕ ꯔꯤꯄꯣꯔꯠ ꯑꯃ꯫ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯗ ꯆꯪꯂꯤꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯥꯅꯕ ꯆꯦꯡ ꯑꯁꯤꯁꯨ ꯌꯥꯝꯅꯃꯛ ꯃꯔꯨꯑꯣꯏꯕ ꯄꯣꯠꯂꯝ ꯑꯃꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯨꯑꯣꯏꯕ ꯆꯤꯟꯖꯥꯛ ꯑꯁꯤ ꯆꯥꯛꯅ ꯑꯣꯏꯔꯤ꯫ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛ ꯑꯃ ꯏꯪ 1838ꯗ ꯃꯔꯋꯥꯔꯤ ꯀꯔꯕꯥꯔꯋꯥꯂꯥꯁꯤꯡꯒ ꯕ꯭ꯔꯤꯇꯤꯁꯁꯤꯡꯒ ꯃꯥꯟꯅꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯍꯥꯎꯗ ꯄꯨꯊꯣꯛꯆꯕ ꯆꯦꯡꯁꯤꯡ ꯑꯌꯥꯝꯕ ꯃꯄꯥꯟ ꯂꯝꯗ ꯄꯨꯈꯤꯗꯨꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯆꯥꯛ ꯇꯥꯡꯕ ꯊꯣꯛꯈꯤ꯫ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯅ ꯗꯤꯁꯦꯝꯕꯔ 12 ꯅꯨꯃꯤꯠꯇ ꯃꯅꯤꯄꯨꯔ ꯇꯦꯂꯦꯒ꯭ꯔꯥꯐ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯈꯨꯠꯂꯥꯏꯁꯨ ꯄꯥꯏꯖꯗꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯇꯝꯊꯤꯅ ꯐꯨꯆꯩꯕ ꯑꯃꯗꯤ ꯁꯪꯒꯤꯟꯅ ꯊꯤꯟꯗꯨꯅ ꯊꯋꯥꯏ ꯀꯌꯥ ꯑꯃ ꯂꯧꯈꯤ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯑꯃꯁꯨ ꯅꯪꯍꯟꯈꯤ꯫ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯆꯦꯡ ꯇꯥꯡꯕ ꯑꯗꯨꯗ ꯆꯥꯅꯤꯡꯉꯥꯏ ꯆꯦꯡ ꯂꯩꯇꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯉꯛꯄ ꯐꯪꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯦꯡ ꯃꯈꯜ ꯀꯌꯥ ꯑꯃ ꯄꯨꯁꯤꯜꯂꯛꯂꯕꯁꯨ ꯆꯦꯡꯒꯤ ꯃꯃꯜꯗꯤ ꯑꯇꯤꯌꯥ ꯄꯛꯅ ꯑꯗꯨꯃꯛ ꯋꯥꯡꯂꯤ꯫ ꯃꯃꯥꯡꯒꯤ ꯆꯍꯤꯗꯗꯤꯀꯣ ꯍꯟꯗꯛꯀꯤ ꯆꯍꯤ ꯁꯨꯃꯥꯏꯅ ꯇꯥꯡꯕꯗꯤ ꯁꯨꯛꯇꯥꯡ ꯇꯥꯡꯗꯦ꯫ ꯏꯁꯤꯡ ꯏꯆꯥꯎꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯈꯤꯕ꯫ ꯆꯦꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯧꯖꯤꯛꯇꯤ ꯀꯦꯖꯤꯗ ꯑꯍꯥꯟꯕꯗ 90 ꯄꯤꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ 92 ꯑꯃꯨꯛ ꯄꯤꯔꯦ꯫ ꯑꯗꯒꯤꯗꯤ 93 ꯑꯃꯨꯛ ꯄꯤꯔꯦ, 95 ꯑꯃꯨꯛ ꯄꯤꯔꯦ꯫ ꯆꯍꯤ ꯇꯪꯈꯥꯏ ꯆꯟꯖꯜꯂꯛꯄꯁꯦ ꯀꯦꯖꯤꯗ ꯍꯧꯖꯤꯛ 95 ꯌꯧꯔꯕ ꯍꯥꯏꯕꯁꯦ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯐꯧ ꯆꯦꯡ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯔꯣꯏ꯫ ꯉꯁꯤꯃꯛ ꯃꯤꯇꯩ ꯆꯦꯡꯒꯤ ꯃꯃꯜ ꯑꯁꯤ ꯀꯤꯂꯣꯗ ꯂꯨꯄꯥ 94ꯗꯒꯤ 94 ꯐꯥꯎꯕ ꯗꯨꯀꯥꯟꯁꯤꯡꯗ ꯌꯣꯟꯅꯔꯤ꯫ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯤꯇꯩ ꯆꯦꯡꯒꯤ ꯃꯃꯜ ꯑꯁꯤ ꯀꯤꯂꯣꯗ ꯂꯨꯄꯥ 30ꯗꯒꯤ 33 ꯐꯥꯎꯕ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥ ꯈꯔ ꯑꯁꯤꯗ ꯃꯤꯇꯩ ꯆꯦꯡꯒꯤ ꯃꯃꯜ ꯑꯁꯤ ꯈꯪꯍꯧꯗꯅ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯃꯔꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯁꯤ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯑꯃꯅꯤ꯫ ꯅꯣꯡꯃꯒꯤ ꯆꯦꯡꯁꯦ ꯆꯥꯛ ꯐꯪꯉꯤ, ꯆꯦꯡ ꯐꯪꯉꯤ, ꯅꯣꯡꯃꯗ ꯀꯤꯂꯣꯗ 50 ꯍꯨꯝꯐꯨ ꯄꯤꯔꯦ, ꯑꯂꯨꯗ ꯑꯗꯨ ꯄꯤꯁꯜꯂꯦ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄꯩꯁꯥꯁꯤꯒ ꯆꯪꯉꯤꯕ ꯄꯩꯁꯥꯁꯤꯒ ꯆꯪꯉꯤꯕꯗ ꯀꯣꯟꯅꯗꯦ꯫ ꯑꯗꯨ ꯋꯥꯕꯅ ꯍꯦꯜꯂꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯥꯏꯔꯕꯒꯤ ꯄꯟꯈꯩ ꯃꯈꯥꯗ ꯂꯩꯕ ꯏꯃꯨꯡꯁꯤꯡꯗ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛꯀꯤ ꯃꯈꯥꯗ ꯌꯦꯜꯂꯤꯕ ꯆꯦꯡ ꯑꯁꯤꯁꯨ ꯃꯐꯝ ꯀꯌꯥꯗꯗꯤ ꯐꯪꯗꯕꯁꯨ ꯌꯥꯎꯔꯤ꯫ ꯃꯐꯝ ꯈꯔꯗꯅ ꯀꯤꯂꯣ 4 ꯈꯛ ꯄꯤꯔꯝꯕ ꯑꯃꯗꯤ ꯏꯃꯨꯡ ꯑꯃꯒꯤ ꯃꯤ ꯃꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯒꯗꯕ ꯆꯦꯡ ꯑꯗꯨ ꯀꯤꯂꯣ ꯃꯁꯤꯡ ꯁꯨꯗꯅ ꯄꯤꯔꯝꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯀꯔꯤ ꯑꯣꯏꯔꯛꯀꯗꯣꯏꯅꯣ ꯈꯪꯗꯦ, ꯁꯨꯔ ꯅꯣꯝꯃ ꯆꯥꯕꯅꯤꯅ ꯑꯩꯈꯣꯏ ꯐꯪꯉꯛꯇꯕꯁꯨ ꯌꯥꯎꯋꯦ ꯍꯥꯏꯕ꯫ ꯌꯥꯝ ꯄꯩꯁꯥ ꯅꯥꯇꯩ ꯆꯥꯗ꯭ꯔꯕꯅꯤꯅ ꯋꯥꯅꯤꯡꯉꯥꯏ ꯈꯣꯠꯅꯤꯡꯉꯥꯏ ꯅꯥꯇꯩ ꯆꯥꯗꯕꯒꯤ ꯌꯥꯝ ꯋꯥꯅ ꯊꯣꯛꯑꯦ ꯍꯥꯏꯕ꯫ ꯑꯗ ꯆꯦꯡꯒꯤ ꯃꯃꯜꯗꯤ ꯍꯣꯡꯇꯣꯛꯄꯗꯤ ꯂꯩꯔꯛꯇꯦ, ꯁꯨꯝ ꯇꯥꯡꯈꯠꯂꯛꯏ꯫ ꯃꯃꯥꯡ ꯆꯍꯤꯗꯕꯨꯗꯤ ꯆꯦꯡꯁꯦ 19, 30 ꯁꯤꯗꯩ ꯍꯦꯟꯗꯦꯕ꯫ ꯑꯗꯩ ꯍꯟꯗꯛꯇꯤ 95 ꯌꯧꯁꯜꯂꯛꯑꯦ ꯍꯧꯖꯤꯛ꯫ ꯑꯗꯩ 50 ꯌꯧꯔꯛꯑꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯍꯤꯡꯒꯗꯣꯏꯅꯣ ꯍꯥꯏꯕ꯫ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯑꯃꯗꯤ ꯃꯔꯝ ꯀꯌꯥꯗꯒꯤ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯆꯦꯡ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤꯅ ꯉꯁꯤꯗꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯅꯣꯝꯂꯒ ꯆꯥꯖꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯤ꯫ ꯃꯁꯥꯒꯤ ꯂꯧ ꯏꯪꯈꯣꯜ ꯂꯩꯖꯕ ꯃꯤꯑꯣꯏꯁꯤꯡꯗ ꯆꯩꯅꯥ ꯑꯁꯤ ꯐꯪꯗ꯭ꯔꯕꯁꯨ ꯋꯥꯔꯀꯤꯡ ꯀ꯭ꯂꯥꯁ ꯑꯃꯗꯤ ꯂꯦꯕꯔ ꯀ꯭ꯂꯥꯁ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯂꯨ ꯀꯣꯛꯄꯗ
len tabaga pangkhak oiri अखोई हौजिक चेंगे अदुगी मतिक तांग्रे मणिपुर सिदा अदुबु लायरबा अखोइदी यामना वाय नोमगी सुरगा तानलगा चाबा अखोइददी यामना वारे हौजिक चेंग केजीदा निफुगा मंगा तरुक अदुमाइना पीरे सही तंखाई यौद्रिङै सिदा अदुगा सही लोरकपा अदायददी कया पिरक्तगे हायबगिदो अखोइदा करी यामना वाजबा मा अखोइगे पुंसिदा आइगी अखोइ मया लायरबा अखोइगी थमोइद खंजै इना खुंबदी कसुनते लायरबा अखोइददी यामना अवाबा म ओइरे हकथिंगना नत्रगा नाकोइना हौजिक प्रजा मियामना थेंगनरिबा अखोइगी चेंग तांगबसी अखोइगी महौसा अमदी खुचेम अनिमंगना पुन्ना थोनबा चेंग तांगबनी हाइना लौबा याय ममांग चहिदा थोकिबा इसिंग इचाउ कयाना लबुक कया अमा थुमजिनगिदुना फौ कयाम सिखि मदुनसु मरम ओइरेगा ngасidi अखोइगी मणिपुरदा चेंग तांगबगी अचौबा खुदोंचादबा मायोगनरि प्रॉब्लम सिंग असि सॉल्व तौसी हाइरबदी अखोइगी महौसागी खल थुगाइदबा अखोइगी चाथोक लेबा फौ थाबा डबल क्रॉपिंग माइ ओनसिनबा अमदी अरोइबदा ख्वाइदगी मरुइबा अखोइगी लौफम सिंगदा अखोइगी युम साजिनबा खुंदासिनबगी थबक असि तोकलबतदा लमदम असि वात पादबा लमदम हाइबदु ओइरकनी कैमरा पर्सन मंगसातबम ओजित अमदी रोशन कलोइनेना पाउदमजरिबा सरत अनोबम टॉम टीवी न्यूज़ इम्फाल लमदम मसदा लेरिबा लोकल क्लब सिंगना ममांग थक्तगी खुनाई अमा मसक थोकपा मतिंग लेबा खुनाई अमा ओहनबा होटनबदा अचौबा थौदांग लौरी हाइना मिनिस्टर कराम सियामना फोंदोक्रे वाफम सिंग असे लिलोंग कैथेलदा लेबा द लिलोंग यंग सोशल सर्विस यूनियन LYSSU गी नौना साबा लोइरबा क्लब बिल्डिंग संगाबगी थौरमदा फोंदोखिबनी मिनिस्टर गे लोकल एरिया डेवलपमेंट फंड दगी मफुंग फाना साबा लोइरबा क्लब संगाबा अदुदा क्लब असगी लेखिद्रबा थौपुबा सिंगी फोटोदा मियामना हाइकट लेक तमदुना इकाई खुमनबु उतखी अथोइबा मिथुंगलेन ओइबा वारोल पिरदुना मिनिस्टरना ngasi लमदम असिदा मयाई काबा निसाना अकनबा साफु अमा पिरकलिबा असिदा लोकल क्लब सिंगना निसा थिंगनबा होटनबदा अचौबा थौदांग अमा लौहनिंगी ग्रास रूट लेवल दगी लाइकाई क्लब ऑर्गेनाइजेशन मैरा पाइबी इमा इबेल सिंग खुदिंगमक खनबा यामना दरकार ओइ चौखटपा करिनो हाइबसी हंगतना नैनबा मथौ ताई हाइखी मणिपुर लेरिबा क्लब सिंगदा अपील अमखक तौजनिंगी समाज की चना लोंचत कया सेमदोकनब होनबदा अचौब दायित्व लौबगी तंजादु लाए बुजिते मरमदी अखोई ऑलमोस्ट मणिपुर दा आइने सुम येंबदा 80-90% दी अखोई इमा इबेल सिंग मौना सिंग करि सिंग से क्वाजरदा टोबैको सिगी सि फजना पाक्सना सिनरपा मदुना मोइदा हेल्थ हजार्ड ओइरपा तुंगदा लाकदब जेनरेशन दा इफेक्ट तौबा अदगी मोइदा कैंसर लाकपा याबा थबोमबिगी हार्ट की करीगी मसी निशाने न खंदब यामना हावबा सापोर्ट अमदौना खनलगा पाक्सना सारिबा खोलिबा तौरिसिंगसे मसी अकोई क्लब की नारोल सिंगसे फजना अवेयरनेस पीबा तंगाई फत्रे चुराचांदपुर डिस्ट्रिक्ट के अर्बन एरिया दा था अमदा थकनब इसिंग लेबदा चौराकना लुपा करोड़ अमगा लाख 48 रोंगी चांगदा मांगहली हाइना सोशल रिसर्चर सेरतो तोंदोना कोमना फोंदोक्रे वाफम सिंगसी प्रेस क्लब ता पांगथोकिबा पाउगी मिफम अमदा फोंदोखिबनी सेरतो तोंदोना कोमना हाइखिबदा चुराचांदपुर डिस्ट्रिक्ट ता लेबा मियोय सिंगना नोमदा सिजिनरिबा थकनब इसिंगी मातांगदा कुपना थिजिलुरे मरु ओइना अर्बन एरिया दा लेबा मियोय सिंगना सिजिनरिबा इसिंग असि अयामबना लेदुना सिजिनरी लिसिंग अनि तारामाथोय के सेंसस की मतुंग इना अर्बन एरिया असिदा हाउस होल्ड लिसिंग मरी का सात्रुक मरीफुदरा मंगा रोम लई युम अमना हफ्ता अमदा लुपा लिसिंग अमगी इसिंग लेदुना सिजिनरी अपुनबा हाउस होल्ड लिसिंग मरी का चात्रुक मरीफु मंगा मरीफुदरा मंगा असिगी मनुंगदा नोमदा सिजिनरिबा इसिंग असि था अमदा कयाम सिजिनबगे हाइबगी मतंगदा थिजिनबदा अरेमबदा यामख्रब सेनफम असि मांगहनबनी हाइखी अमरोमदा लुपा करोड़ चनीरांखै इरोम चंगना सारिबा खुगादामनसु करिसु कानबा पीबा ngamdre हिरमसिगी मतंगदा मणिपुर ह्यूमन राइट कमीशन दा PIL अमसु थाखरे लोइनना रिपोर्ट अमा लाक्लिबा तांग 19 फावबगी मनुंगदा पिरकनबा कमीशनना खंगहनख्रे हाइखी ममांगददी अखोई प्रपोज तौरे हाय अखोईगी कैनोसिदा स्टेट गवर्नमेंट को अदो अभी सीनियर कैनो की डायरेक्ट सेक्शन ऑफिसर दुना फंगब्राजु खंगद्रे फंगद्रब्राजु खंगद्रे अदुम लोइथोकरे आये मखोईगी स्टेटमेंट मतुंग इन्ना को
Narcotics and Affairs of Border Police ki kangbuna miyoi ama brown sugar kg ahomga konana Zalanman village tagi fare farba miyoi adugi mamingna Pause Haukip chahi yangkhaini thoi apokpa Hemkhothang Haukip kawi Churachandpur district ki Zalanman village tagini mahaki mathakta case ama lakhat khibaga loinana makha taba wahang pahung chathakre hairi Haukiba megi kumapanda chingnanangai oiba mongda mihatina hatok piramlaba rekha gi mapuroibana hatpane haina lamdam asida phongba pausei amadi TV channel kharada asengba achomba khangdana pau phongnariba asida laikhidrabi rekha gi machanupa Robert Nauremna pendaba phongdorakli ngasi singjamai makha thoksom laikai da leiba mahaki mayumda paumi singa unaba amada Robert na makha taraduna media house singna pau phongba hanba tananaba hotnabada actual evidence family ki asengba first hand report amadi police ki final report yaudana bhabna saraga pau phongbiganu masina imungi izet sokpa yauraklabadi kanana daite pugani haiki ngarang na hanchida around information myam hapre duga if kai gumba haying final conclude la matungda culprit se aigi father oiramdaba thogadi kanana responsible oidoino aduga kanana daita puraga mangkhiba ijat amadi mangkhiba reputation singse kanana halalakadoino hoi if kai gumba culprit oiramagadi news ta chawna hapiro sign tawdana si oirame haibagi pawdo adu kashu adugi objection kashu leijade aduna makha tana interrogation tawnabai damakta adugi area amdang pibiu aduga journalist ki actual magi rules and regulation amadi ethics ngakna tawhaningi haina ai media sing infam da su ai request tawzari Amaromda haukiba me kumapanda singjamai thoksom laikai da leibi thoksom ningol naurem ongbe rekhabu mihathina hatlambagi thawangbu Manipur sanura laisem marup macha laimana thamoi sokna yaningdi haina lup asigi cherol amana hairakli lup asigi president PH Babitana thadorok cherol asina makha taribadi rekha mihata cheneba miyoi sing athuba matamda faduna matik chaba chairak pigadabani nupana nupi hatpa nupina mi neklaga magi nupa hatpa khunai asdagi maru fangna muthat kadabani Hairaduna, Lebak asigi miyam ne mihat asigi matang da sangsilak bakhongzang khudingmak machalay masu nashu lepkani hairakli. Imphal City manungi mi yamna chinba mafam singda thooningdaba thodok sing thoktananaba Imphal West District Police Commando Bazar Unit na laukalakpa section thaurangi saruk ama oina ngasisu City Police Station gi manung chanba Thangal Bazar Sani Mandir lambi Khoyathong amadi Naganala gi akoibada parks na thiba humbagi thabak sathakre numit yungba matung pung aniga minute 15 dagi pung 3 minute 10 fawba chathakiba operation adoda punna mioi chaniga yankhai masa masa gi saktak se puthok handuna Masak khangdokpagi thabak chathakhi maduda masagi matik chaba saktak se puthokpa ngamdaba mioi taragani thoi makhatana verification chathanabagi damak City Police Station da sinakhi Go Green Manipurna Thangmaiban United Club ka khusam naduna World Environment Day ga mari lainana Thangmaiban Khomdram Selingba laikai gi Apun Balakai community da Safe Environment and Reduce Pollution haiba thim da painting competition ama pangthokre amadi miyam Manipur haina khangnaba group na environment campaign ama Imphal dagi Ladakh phawba chatluraba matungda signature campaign ama su sathakre Sunday nume sida World Environment Day ga mari laina Go Green Group Thangmaiban United Youth Club amadi miyam gi Manipur haiba organization ahuma sina punsena duna painting competition ama organize tawri community hol da miyam Tari yang angkai itu dah live environment dia sudah ya yang makai pollution antara apa reducing pollution apa tim dah koi junction dia go green group ki junction dia ni amkan khana jadi itu junction basu hore Sarkar gi school kuntra taruk lom HSLC parikhyada mahiroi amata pass tawdaba asi sarkar gi daitani haina Manipur People's Democratic Front ki General Secretary S Samungona Laingakta Maral Sikre ngasi Manipur Press Club ta pangthokiba pawgi mifam amada samungongna makhataraduna Manipur Sarkar na laingaki school sing matam chana miyeng changba watpadagi mahiroi sing pass tawba ngamdabani maram aduna education da politics tawdaba amadi CSO sing nasu ayatpa pidrabadi laingaki school sing da tamliba mahiroi sing metric parikhyada pass tawbagi sanghen galakpa yai haiki All Manipur Filmmakers and Producer Association Aphimpagi Kuntrarak Subamapok Kumon Thauram ngasi Kongba Laisram Laikai de Leiba East Garden da Pangthok Khibaga Loinana Anirak Suba Arangba Thawan Michak Mingthon Filmmaker Oken Amaksam da Lanthok Tune Ikai Khumnab Utkre
थौरम मदुदा सरुक याखेबा एसोसिएशन के जनरल सेक्रेटरी प्रेमजित नावरेबमना फिल्म मेकर अमदी प्रोड्यूसर सिंगना हेना अफब फिल्म सिंग पुथोकनब होटनब चंगी अफब फिल्म पुथोकनब के पांडमदा अपिमपाना थौदांग कया लौरी हाइखी मणिपुर की फिल्म की अखोई मणिपुर सरकार असिना पॉलिसी सि लौथोकनी हैदुना हौजी फाव थमकांदा मदुगी चौखट लौथोक्तना लाक्लिबसि अथु मतम लौथोकपिदुना मणिपुर फिल्म पुथोक्लिबसिंगदा अनोब इनोट अमा पिबिदुना सोसाइटी असिबु मालेंगी थाकता सक्ताकपदा अचौब थौदांग लौरिबा मणिपुर फिल्म असिबु हिंगनब होनबियु हाइबा वफम असी अमिपागी माइकैदगी थमजगे ngasi Gujarat ke Surat ta leiba JM de banquet hall da pangthok ba chinglem leba thorum amada Panachi Mistress India 2019 ge mingthol phanglakhrabi social activist khangembam henthoi leimada Japan prestigious Indian of the Year 2019 award khusinakre khangembam henthoi mamang da su atope award ke asu phangkhrabani Susindra Foundation da sinduna ngasi khurai Sajor Laikai de Laiba MLA Susindro gi yum the National Women Social Award 2019 amadi Wow Excellence Award 2019 Phanglakhrabi Daina Mayang Lambam amadi Mrs Perfectionist Panachi Mrs India 2019 gi first runners up Tarakhrabi Kajal Thangjam Harau Tayam Okre Thoramadu da MLA Susindro na Mainland India da pangthokpa thoram singda apikpa lamdam ama oiriba Manipur dagi saruk yakhibi Daina amadi Kajal na lamdam asigi mingsat purakpa asi chauthok chaningai ni makhatana lamdam asibu malemda saktakpa ngamnaba hotnasi haiki makhataba pau pizadringe da break amatang lauzari Manipur ki ahanba 24/7 cab service oriba lamjingba cab service na miyang seba da lejari apamba service khanbiyu economic rate rupees 15 per kilometer standard rate rupees 25 per kilometer luxury rate rupees 55 per kilometer with base fare of rupees 40 Manipur ki district singi maru oina Senapati Ukhrul Churchanpur Kakching More Chandela chingba sing Chananabagisu ataba mamalda book tawbiba yaragani Manipur gi mapan gi lamsing haibadi Guwahati Shillong Dimapur Silchar na chingba sing chananabagisu book tawbiyu loinana luhongba amadi atopa thabak thorom gi damakta su akhanaba discount pizari hena kupa marol gi damak contact tawbiyu aikhoi gi contact number 1800102795 natraga 8794613154 ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠ www.lamjingbacaf.com Manipur State Transport MST na ahongba nungaiba amasung arapa mafam kayada matam chana yohonduna Manipur gi praja miyamda inter district bus service haudokhrabagi makha tarakpa oina lakliba June gi tarik 5 dagi Imphal to Ziribam bus service haudokcharagani ahongba nungaiba amasung matam chana yohnabagi pandamda changselakliba MST gi bus service asibu fangnaba praja miyamda advance booking gi khudongchaba amasu pizari masigi damak adomgi apamba seat soida na fangnanaba mangzaunana miyamna MST office Moirangkhomda lakpiduna ticket reservation tawbihau makhatana MST na shuti holiday numita bus hiring tawbagi khudongchaba amasu thamjari akupa marogi namak phone number 9774196710 asida khangbiba yagani Nauka Hearing Aid Center Kumja lising ama chawpan marifom doi ki hona chai kuntra manga hena Notice India ahan hearing aid clinic mo ne lereklaba Nauka gi Imphal Center ma hangjare TV am de phone gi konjel loinana nil khongum fam na ta ngam da gi awaba mayok ne dibna al koding mag wabi rogano Nauka Hearing Aid Clinic ngasi makleng sim directuna completely invisible water resistant amade rechargeable oidaba digital hearing aid hapiu ta ngam gi pangal wala badong gi khangna chana ba single power si tambio ai khoi gi leifam di Nagamapal Main Road Phogoi Sangmam Lekai near Community Hall mobile number na 6000954159 SN Girls Academy da class 11 science tamnana bagi admission form thajare school sida qualified oiraba mani mapung phana train turbo oja singna takpi tambiri mapung phana sem sarbak sukulai folam suna thamlaba laboratory sing sang naina weekly the monthly test pangthokli subject khuding mapan gi expert na counseling piri ngi mangal pibuga loinana fajaba moral character tambiduna lamdam sida nupi singi tha wakhal hanamgi pandam dal linkaliba SN Girls Academy Sagolban NC Road Bijoy Govinda mamang lekai Break ki matungda makhataba pau pizari
Tongan ba course legadaba Lelit Kala Sangam Music Institute Hangang Center ngasi tourism ki director W Ibohalna Hangang da leba unique model academy da hangdokre. Thoramadu da Hangang Gram Panchayat ki pradhan Konjengbam Zenta Lelit Kala Sangam ki chairman K Sarachandra amadi Lelit Kala Sangam Academic Council ki chairman B Neta Chandran athoiba mithunglen singoina saruk yaki. Institute asida tongan ba coursing prathama dagi postgraduate tambagi khudong chaba legadori loinana Chandigarh gi Kheragar University da affiliate tawduna mahiroi singda takpi tambigadori institute asi hangdokpaga mari leidana Lalit Kala Sangam gi vice chairman Laimayum Devendra Jitna institute asina performing artist yauna music ta career semningba mahiroi singda chauna khodong saba pibangam lagani institute asina tongan ba masaloi sangsing hangdoktuna aphaba mahiroi kaya puthokre haina phongdorakli Kheragar University haina khangnaba performing art ko ba yamna chauba university amani madu makada khoi institute asi affiliate tawjai maduna khoi examiner na singba ani theory written paper ni singba siloina university na parikha lorga degree moina pibi gadamni MA equivalent oiba sahi first year dagina 8 year bhog course ni koisida hangjari base tongan subject da vocal music, classical vocal music, light vocal music, violin, bansuri, flute, guitar, tabla sina singba tongan subject da kuin course ni se hangduk se Haukiba me kuntragi nungthilpung ani makhairom tarakpa adwaida Chingmairong da leiba City Hospital and Resource Center da angang unakraba matung da hospital asida mathau tawriba doctor singna section da badagi angang adu leikhedebeni haina maral sirakliba asi yumpham yaudaba wafam ni haina hospital asiki consultant gynecologist Tagyen Zambilasini ngasi hospital asida pangthokiba paugi mifam amada phongdokre mahakna makha taraduna angang unabada operation tausi haina hospital ge doctor singna advice pibada imung manungna normal delivery oina tawbiyu haina muknaduna leibadagi matam thengtaba amadi mama adu matam kuina famduna leirubadagi angang unabada ka hena matam thengtabadagi thokiba thaudokni haiki gari ani 30th May sida evening round chapasida magi अखोई लोंदा हायगा डायलेटेशन से 2 सेंटीमीटर गुंबा लेहौरे अदगी माइल लेबर पेन होगा खरा होगा लेहौरने अदुदी फरे ऑब्जर्वेशन तौसी माय फिटल हार्ट साउंड फजना मॉनिटर तौरो इफ शी कैन डिलीवर लेट हर डिलीवर अदरवाइज डू सिजेरियन हायबा अदुगी मोंदा थमगा ड्रिप कापगा थमगिबा केस ने अदुगी फर्दर मागी डॉक्टर रेजिना की ड्यूटी तारे अदुगा माना पुंग मासु राउंड चले दु येंग मतमसिदा Paugi mifam aduda saruk yakiba hospital asagi medical officer Dr. Angam Rezinana mahakna angang adu unakiba matamda karigumba asoiba amata yawkiba leite angang unaraba matungda thamoigi mihul chapchana phangi tawbatabu angang adu kablakhide makhatana ahenba miyeng changnaba siza hospital refer tawkhibani imung manungi maikaidagi sizada layeng bagi cell ka hena changi haina makhata na rimsta pukhibani haiba wafam kya phongdokhi Shanda lego ya da badigi mana kamai to gena masi tum leng da na haina hum da sum to buragi ekoina nang se operation to da bayar roi nang sum ngam moi nang kazana hayu na hayu sida masi sum ya ya tre ni ma dum masam da to za lele adegi aina pamanda khare du na bani na atu sum to ya da chak chak ki pum kya da chak operation to na bagi edide de lele ba to ba shu ya na ba na da ma chak sa ki le ram adegi aina injection Dollars ya bagi ulen katang safe way na pa version dollars man adu da mo by 10 11 da mo da mo kam kawai charge bagi ni ko na adu na ka ma ko madu sila ma se adu da so still ma adu ngam da ngai du ma ngam da na be tu da ha mai ko to ga to le da adu de gi na ma gi mani ko shan bane ba mani ko se la ga khoi shi ka mai na to hai ma no ma na smai sum le ta ga di angang si gi normally ma to na thok sara oi dan kay do sige na mani po siya man ang mani po ng kema normal sa buwan kema
Ministry of Culture, Government of India, amadi Sangit Natak Academy New Delhi Senthang Makada, Kanglei Mime Theatre Repertory na Sinduna Numit Taruk ni Supna Zatarakiba Summer Aerial Mime Workshop Ngasilo Sinkre. Thauramadu da Saruk Yakiba Theatre Adugi Director Dr. Yumnam Sadanandana Aerial Mime Workshop asi Manipur da Ahanba Oina Pangthokpani Masimak Kumzali Singani Taruk the International Mime Festival amada Saruk Yakiba London Macha Anina Utkiba Mime na Malem gi Miyambo Sumatkiba Adu Urura Lamdam asigi inkhalak liba naha amasung mahiroi singna ngamgani haiba pandam da sinbani haiki. Education da su theater se education da su mime se hapa mathau tai haibasi akoina khanjabadagi masigi mime se masigi workshop se pangthokpagi pandam amasu oi haina ai mayam da thamjage aduna masi yam fajana success oi masigi workshop se da angang yangkhai lae angang yangkhai sigi akoigi saurangna angang yangkhai sigi mama pa kun mukti nukti gi lae nukti gi sangi aduna moina mase yam thawai yauna akoi guardian sing na yawbase sisu afaba amani haina laujai aduna workshop si yam mapung phai haina ai thamjage. Technopol District National Highway 102 More Lambi Manakta Lairiba Khodeng Thabi Sibong Khulda International Human Rights Organization Manipur State Amadi Khodeng Thabi Sibong Bilas Anina Kusam Naduna Tourism and Hospitality Skill Council PMKBY gi Makhada Reconnaissance of Prior Learning Haiba Hiramda Swats Bharat ki campaign ama pangthokre ngasigi thoramadu da International Human Rights Organization ki President Oinam Zotin amadi Khodeng Thabi Sibong Khul ki chief CIS Pachauna athoiba lengbirak pasing oina saruk yaki campaign as free accident insurance oina lupa lakh ani phawba chahi ahumgi manungda recover tawba amadi chahi 19 dagi 65 phawbagi manungda leiba miyoi singde insurance asigi kanaba phangan gani insurance asida maru oina Swats Bharat ki matang da wahang kaya ama hangduna campaign asi karamba state ta hogdokhi haibana chingba kaya ama khangan baga loinana scheme asigi kanaba su phangan gadauri tungda president Zotinna scheme aski matang da wafam kaya ama thamduna Kangan ki amadi Kunja sing the free scheme insurance sing asigi form copy kaya amasu yenthoki. Kabo Waxing da laiba the Modern Club ki niputaret subambapo kumon thauram ngasi club asina sinduna langpok sanglen da pangthokre laikhidraba club asibu lingkhat piram laba founder amadi member singi photo da miyamna haikat laikat tamduna ikai khumnabu utki thauram maduga mari lainana lenga ki education machinery system soibadagi government school singda mahairoi sing masing yamna tamdabani haiba hiramda debate competition amasu pangthokhi Participant Day Foundation Day si tasengna hairagadi lamdam sida yamna sotharaba akoi khunchida government gi employees yamna watpa adagi naharol singji lataba lambi chatna nisa sabne hendalakpa apaba wakhan khanna ngaktaba sumgi tanja sida matam kuina khoi gi sotharuba khoi gi khungang sida club singji amatang punchil laga akoi je thauna lingjen pudoga naharon jingji semai lagadra ina koina khalmadagi atai atai khoi leiba masaroi club singjagi awaba chu yogjarga akoina apunba shakti ma torakanda koi club asi hingatna bana yakna hona jabani. All Manipur Gorkha Student Union Amaksuna Sinduna Sahit Subedar Niranjan Sastri bu British na Kumzali Singam Gasanipan Madpudara Mathoida Kangla Get Mamang da Fasi Taudona Hat Kiba Thodok Adobo Ningsingba Amadi Mahakpu Ikai Kumnabu Utpa Oinangasi Rims Hospital da Nomigi Oiba Sit Sangbagi Thoram Ama Pangthokre Ngasigi Thoramadu da Miyoi Jani Yankei Rom na Saruk Yaki Thauramadu da Saruk Yakiba Amaksuki President LB Adhikarina Sahit Subedar Niranjan bu ikai khumnabu utpa oina miyamgi ana layeng sang ama oiriba Rims Hospital asida sit sangbagi thoram asi pangthokpani lengak nasu lamdam asibu lunana thamnana bu hotnabada ahenba thaudang lawhaningi haiki aina thaja pire aduga secondly aina appeal towning batai all Manipur Gorkha Student Union gi maikai degi aina government da appeal towning base department khuding da akhoi grade 4 employees laire aduga mokhoi da government na phajana high command dagi phajana department khuding da mokhoi ga strong instruction piraga moi thabak tawdaba yade asi tawdaba yade hairega phajana asi cleanliness loinamak department da tawbiro hairega aina government gi side da appeal towning
बोसेमना लोबा सही असिगे क्लास 10 परीक्षा मणिपुर पुंबगे ओइना अहानबा पोजिशन लौरखरबा समुराई लाटपन भूमिका बु ngasi इम्फाल वेस्ट अवांग नावरेम लेकाइदा लेबा मसागी मयुमदा मंगाल एजुकेशनल ट्रस्ट स्टैंडर्ड रॉबर्ट अमदी पीतम्बरा स्कूल की ओजा सिंगना पुकनिंग थौगटपगी थौरम अमा पांगथोखरे थौरम मदुदा मंगाल एजुकेशनल ट्रस्ट की प्रेसिडेंट लाइस्रम निसराजना ngasi भूमिका गुमना लेकाई अमदी मणिपुर पुंबदा लेरिबा महिरोय सिंगनसु अखांग कनबा अमदी होटनानिंगबगी थौना लिंगजेल अदु पुथोक्तुना मकोक थोंगनबा होटनबा चुंगनी हाइखी अमरोमदा टॉपर समुराई लाकपन भूमिकाना ममांगदा महाकना एग्जाम थाद्रिंगै अमदी टॉपर ताद्रिंगैदा फाउरम वाखलोनगा ngasi टॉपर तारकलबा तुंगदा फाउरक वाखलोनगा अतुकी मति खेनबा लै ममांगदा होटनानिंगबगी वाखलोन अदुमक लैबा तारबसु ngasi ओजा सिंह मंगाल एजुकेशनल ट्रस्ट की अहल सिंह अमदी लैकाई की अहल लमन सिंहना महाकपो नुंगसीबिबा अमदी पुकनिंग थौगटपिबा असि उरगा लाकदबा एग्जाम सिंगदसु होटनानिंगबा फाउई हाइखी एग्जाम थाद्रे ममांगा लेरंबा आइगी हानागी लेरंबा दुगा हौजिकी लेरिबसिगा सिगी स्माइना फेलिसिटेशन सिगी प्रोग्राम सिमिदागी एंगोंदा सिदागी हेना होटनानिंगबा अदुंबसु सिगुंबा फाहन पोहले अदुगा सिना एंगोंदा मथंगी लाकदोरिबा एग्जाम सिंग क्लास 12 अमदी अते एग्जाम सिंगदसु आई कन्न सिगी कन्न होटनारगा सिदागी हेना माय पापा ngumjage hai सात्र सिंगना भूमिका की मतौ तमगा अखोय लेकाई सिदा नत्रगा अखोय मणिपुर से मसिंग यान थुंगबा मा पेरेंट्स सिंगना मसा सिंगदा सात्र सिंगदा पौगिन पेनिंग है अमरोमदा लांगथबल केंद्र क्लास 10 अमदि 12 ख्वाइदगी मकोक थोंगलकलबा महिरोय तरुक्ता केंद्र असगी एमएलए सु ओइरिबा कैफएन पीडी की मिनिस्टर के श्यामना सेल की मना पीदुना पुकनिंग थौगटख्रे लिलोंग माइरेन खोंगदा पांगथोकपा थौरम अदुदा मिनिस्टर ना मखा तारदुना महिरोय सिंगना तुंगदा अफबा मियोय अमा ओइनबा होटनबा हाइबसी तंगाई फदे तुंगदा अचंगबा महिरोय अमा ओइबा ओइसनु हाइखी अफब एनकरेज तौब अफब पुनिंग थौगटपा अफब अंगांग सेमबा अखोई खुदिंग की रेस्पॉन्सिबिलिटी ने हाइबा वाखलोंदुदा याम ख्रब सेनफम ममा अदि मटेंग मयाम ट्रस्ट की अते डोनेशन तौबिरको खोबिरको मयाम अमा लै रिलेटिव्स की करी मरुम पांगदगी अदुना सी पैसा सिना खुसिन नजरगा शासिंग अफब ओरकनबगी मंगोलदु निजबग लोइनना वफुम खरसे थमजरगा टेंशन जगे Allied Athletic and Social for Higher Advancement Club आशा खुंड्राकपमना सिंदुना सही खुदिंग लेप्तना खुंड्राकपम जिला परिषद की अकोइबदा लैबा क्लास 10 अमदि 12 परख्यादा माकवांगना फंगदुना माई पागलख्रबा महिरोय सिंगदा पीबा आशा मेरिटोरियस अवार्ड ngasi 13रक सुबा ओइना क्लब असिगी कम्युनिटी हॉल दा यंथोख्रे जिला परिषद असिना कोनबा मफम असिदगी हंदक बोसेम अमदि कोसेम न लौबा क्लास 10 अमसुंग 12 की परीक्षादा चादा हुमद्रा हेना फंगदुना माई पागलख्रबा महिरोय हुमफुदा अचंबा खुदोल पोटपीदुना पुकनिंग थौगटखी थौरमदुदा सरुक याखिबा क्लब असिगी एडवाइजर एल मंगीना अवार्ड असि ममांगी सहिदा क्लब असिना कोनबा मफमदा लैरिबा महिरोय सिंह खक्तदा पीरंबनी अदुबो हौखिबा चही अनिरोमदगी अवार्ड यंथोकपगी थौरम असि जिला परिषद की थाकता पांगथोक्तुना लाखिबनी हाइखी छात्र सिंह ओइना अखोय ओक्सबगी थौरम से पांगथोक्चबनी मसे हानदी ममांगददी अखोय फर्स्ट डिविजनर गै ओमी अदुबो अखोय छात्र सिंह मरकता हेना चांगदमनिंगबा अखोयगी तानानिंगबगी आशा अमा लांगनबा हाइदना अखोय मार्क्स खितंग वांखलगा 70 की अबबता लैबा छात्र सिंह ओकबगी थबसी अखोय ममांगी ताम अखोयगी अनीरक कुंबदगी अखोय हौजरे ममांगददी अमुका हना ब्रेक अमतंग लौजरी Heritage Convent, Oripok Bachuspati Laikai and Naramthong Kolem Laikai, Imphal. HSLCE 2019 at a glance. Congratulations, a school where winning is the habit. Superstars of Heritage gets a cash prize of rupees 1 lakh each. Arena Wycombe, daughter of Wycombe Wilson Singh, 15th position, 92%. Total mark 552. Selina Laishram, daughter of L. Surchandra Singh, 20th position, 91.17%. Total mark 547.
7th. Sanjinbam Eric, son of Sanjinbam Nauba Singh, 22nd position, 90.83%. Total mark 545. Trailblazers gets a laptop each. Elangbam Lingjen Leibi, daughter of E. Naubi Singh, total mark 540, 90%. Henry Nauram, son of N. Nandeshore, total mark 530, 88.33%. Leo Tauchom, son of T.H. Romeo, total mark 527, 87.83%. K.H. Rohit Singh, son of K.H. Rameswar Singh, total mark 522, 87%. S. Veronica, daughter of S. Dhanachandra, total mark 516, 86%. R.K. Lamchin B, daughter of R.K. Joychandra, total mark 514, 85.67%. S. Debyarani Chanu, daughter of S. Biramangol Singh, total mark 511, 85.17%. And Narmada Devi, daughter of N. Thoiba Singh, total mark 511, 85.17%. Felicitation on 25th of May, Saturday at Haurang Sabal Heritage Campus number 3, opposite Haurang Police Station, Imphal West. Leizare Adungidamak Salai Mart Home Delivery Service. Numit Kudingi Sizinaba household item, FMCG, grocery item, fruits, vegetables, fish, amadi chicken, school, college singi canteen, institutional amadi, hospital canteen supply. Masida Sunatana, Isagi Usop, Taksa Hizanaba, function, program amadi, Taksangi Seva Pambiriba Singna, grocery item, Yumda Laina order Tawiba Yagani. Cash amadi card payment Tawiba Yagani, order Tawiba Matanda, Lupachanga Dagi Tadana Tawi. Akupa Marol Gidamak Pizza Riva number Asida call Tawiro. Hello. Hello. Pakong ama chalake. Chalu ne. Chahi amagi plan tauge haradi. Oh, phau pambi thabiyo. Okay. Chahi taragi plan tauge haradi. U pambi thabiyo. Chahi chamagi plan di. Ichabu afaba school da mahi tamhanbiyo. Icha kaina afaba school haidi. Lanai coaching tawgi awaba lehendaba. School du da dum chang na coaching tohonba. Mama paga chamana na warak watembi ba. Gym, aerobic, dance, football, thangta. Mamang da 12 exam ki topper su puthokraba. Khwaidagi chawba, nanba, khwaidagi phaba school. Last balcom. Kari school no. Slopeland Public School Khongjom chumabra. Chumme. Yam khangi ko. Yes, only Slopeland Public School Khongjom. Break ki matung na taram nok cheri amadi makha taba pausingda Thangmaiban Kendra Development Organization takdo na sindona handak chahi gi oina boxem amasung kosem na lauba class 10 amasung 12 ki parikya da makwang na fangduna mai paula kraba Thangmaiban Kendra gi mahiroi sing okre ngase diam college campus ta leiba ima ibema kunthong hanbigi sanglen da pangthokiba mahiroi okpagi thoram aduda Kendra gi MLA KS Joy Kisan takdogi President Mutum Rajendrona Athoiba Lengbirak Pasing oina saruk yaki. Kosem na loba class 12 ki parikhyada taramari suba position tarakrabi Daina Kuman amadi kunmari suba position laurakraba lamjingba yumnamda sel oina lupa lising kuntra amadi kungi mana piduna pukning thaugatki. Thauram adugi Athoiba mithunglen gi oiba warol piraduna MLA Joy Kisan na mahiroi singna Lairik tamlingai matamda ehenba losing tansin na nabahot na ba mathaw tai haiba yauna wafam kaya amusa phongdoki. Education nation akogi khwaidagi phaba kaino ne mipom khudimaka leiba khwaidagi akanba khulai ne education yaudreba mi amana loimak lekha tarakani aduna khwaidagi maru priority si education nation ne aduna education nation da hena miyang changba daga lei ai ichai su singsina lai su haitra kana kari dana khoina Sapot pada kumang soksen dari sekarino. Aduna education sida hena miyang chang bahai bisi drakalai. Amaromda Netaji Memorial Club Kurai Kongpal Thaubandong Laikai na sindona club asina konba mafam singda lairiba class 10 amasung 12 parkyada magwangna phanglakraba mahiroi sing okre. Thaurammaduga mari leinana Netaji Memorial Club ki President Dr. Khagokpam Birenna mahiroi singna Hena hotna ningbagi wakalon pohana bagi damak thoram asi pangthok pani haiki. Class 10 pass toropa amadi class 12 pass toropa satra satri singbo khoina ngasi si okpugi thoram ama pangthok sabani asigumba thoram ama pangthok pagi aim and objective ti aikogi yamna matam aikogi sahi ani hum ngasagi magi aikogi class 12 gi level ama 12 gi level ama aikogi pass tonona ba kui ina classroom da magi class ta
famdana larik parduna lairiruba satrasingdo makoina akhoi hariba parikha asi pass toruk matamda makhoi phangibe achievement ado aikoina appreciate tawboina makhoi bu aikoina side kauraga karigumba aikoina ngamjaba present khara pijabani Career Foundation Tutorial Center na sahi asigi oina class 10 amasung 12 parkhyada mark wangna phanglakraba center asigi mahiroi sing okre langthaba lab awang laikai da leiba lining thau puthiba lai harau bungda pangthokhiba thauram aduda saruk yakhiba Nauria Pakhang Lakpa Kendra MLA Soibam Subhas Chandrana Lamdam Ama Sakwat Hanbagi Yanglen Saru Oirebe Education Sector Asi Phagat Hanana Bahotna Bada Laingak Tanatana Miyam Kisu Asoba Daitalei Haiki Mamagi Lady Gian Mapagi Leviando Massage Pahaning Medagi Loinaba Akapulation Akapulation Tai Adana Alamatin Haini Aduna Mama Mapana Tapa Namdabuni aikoina private tuition tongriba angdabuduni hainenaba honalibaduna aikoigi chatnabida hajiki mama emeduna masadu private tuition thare mapa emeduna masadu private tuition thare masi matang masi kohalaba aduidi koi isa aitudin je koina apaba oigani haibisi mati yaki thanalmani kaidagi tuma ipana takuduna kena abagani haiduna Directorate of Social Welfare, Government of Assam ki meeting Makhada Rural Education Development Institute, Ready Serem Khul Rongpur Part 2, Silsar na Sinduna, Thabak Phangdriba Nupi Kuntra Romna Saruk Yaba Jut ki training program ama hawdokre. Training hawdokpaki thoram aduda social activist Saubam Momon Singha, Master Trainer, Sonolata Singha, Juit Special Designer, Runi Singha na Athoibe Mitunglen Singh oina saruk yaki. Thauram aduga mari leinana Redigi Secretary S. Herazit na Women Empowerment ga mari leinana pangthok leba training asi isagi senthok lambi pizaba yaba training amani Juit Back Singh puthok pagi marketing ge support su pigani haiki. Thauram adugi saruk yakiba Momon Singhana Nupa Singtana sel tangani haiba leite nupi su yumda phamna sel tan bayai haiki. Repertory of Wari Liba Manipur na Manipur Wari Liba Art Pu Manipur gi mapanda khundariba maitai singda paksana sandokna ba amadi hena sakthok hannabagi pandamda Assam gi Kasar district ta leiba Wari Liba sing amasung art asibu nungsiba miyoi singi oiba apunba mifam ama ngasi Tolen khulda pangthokre thoramadu da Repertory of Wari Liba Barak Valley semkre nauna semkraba loop adugi president oina Saubam Khoimu Angom Dilip Kumar na secretary oina khankre. Relief Center for the Welfare of Differently Abled Persons Manipur na Sinduna Samaga Kuntramapan Suba Adam Helen Killer gi mapok Kumonga Mari Lainana Nauna Sagada by Special Home for Differently Abled Person gi Akoibada Uchara Kaya Thakre. Ngasigi Thoram Adu Relief Center Asigi Media Advisor Amadi Fiziki Mandil Laktagi Journal ki Chief Editor Su Oiriba Nimol Ningombam ki Lamjing Makhada Pangthokpani Ngasigi Tree Plantation Thoram Aduda Program Manager M Premier Project Consultant Bikram Luwang Rehabilitation Officer Karanjit Khoirom Internal Auditor Korau Laistrom Joint Secretary Assam Surjit Amadi Member Suren Joina Saruk Yaki Ziribam dagi Imphal da pugadaba cement puba gari sing bhara yanadaba na maram oiraga mamang thagi ama dagi driver sing ne steering paidabagi khongjang sangsilakhiba adu all Ziribam Transport Drivers Union amadi Transport Cement Godown gi in charge kapuna phaminadana wari sanabadagi yanaba purakpadagi hayengdagi hauna mahusagum cement puba gari sing chenba hauragani hairi Assam ge Hozai district ki manung channa lairiba Lanka 1 number Pipal Pukrida Humpu Humdai Suba lining thau khori phaba harau bagi thoram pangthokli thoram asi haukiba megi kuntrama thoidagi tha asigi mari phauba chathagani thoram asi imoinu irat lup amadi Pipal Pukri Handloom Committee na punna sinduna pangthokbani Lanka Pipal Pukri asi maitai yumnak sahum yankhairom Tamak taba maphamni mafam asda khundariba maitai singna maihorol dagi hauna nat ki oiba chatnebi sing ngak to na ngasi phawba thamlakli ko yam wana yung
sang hairaga khangnaraba amaiba amaibi mami hoina panjarabada egogi nusijaraba iterupo mahagi luching makhada egoi lamdam asida ragi maikaidagi chahi kuncha mangaro chukna makoina harawre khapani makoigi matawase egoina ngasi male masida utpa namne habase egoina ngasi thajaba Manipuri Sahitya Parisad Hozai District Committee na handak pangthokhiba class 10 amadi class 12 parkhyada mark wangna fangduna mai paklakraba mahiroi singda achamba khodol pot piduna pukning thaugatkhre thaurambaduda Hozai College ki Assistant Professor Dijamani Sharma amasung retired Chief Medical Officer Dr. Maisnam Sanauna mahiroi singda pauktak kaya pikhi ngasigi thauram aduda saruk yakhiba Assam Manipuri Sahitya Parisad Hozai District Committee ki Secretary Phamdom Manibabuna Parisad asina chahi khudingi mahiroi singbu pukning thaugatpa oina mahiroi singda achamba khodol potsing piduna lakli matung tarakpadasu mahiroi singna hena hotna ningbagi itil piduna thauram asi pangthokhigani haiki amukasu break amatanga lawzari IPS, the Imphal Public Higher Secondary School, Kanchipur, near Manipur University First Gate. Admission opens for class 11, both arts and science. Some highlights of the school: scholarship for meritorious students, strict discipline, separate hostels for boys and girls, gymnasium and fitness centers, guest professors and lecturers, smart classrooms, special concession for handicapped, OBC, ST and SCs, orphans, art and theatre, free education, free admission, separate study rooms for brilliant students, maximum first divisioners, letter mark holders, subject toppers, inspire awardees in the higher secondary examinations, direct admission for the wards of strict parents. IPS, top choice for your child career. India ki top universities singi marakta ama oiriba Assam Downtown University, Guwahati the engineering, management, nursing, pharmacy, hotel management, paramedical the Ming Chanbining Basingna, Sitful Oidringai the Nasimak Lakpiduna Ming Chanbiyu. Admission office Assam Downtown University, Babupara, Bosemlerak, Imphal. Mahai Manipur da ahan moina UPSC, MPSC na loba IAS, IPS amadi MCS na chingba exam singi preparation khakta da yumpham oiba amadi hiram asida khang heraba oza sing khakta na lamding lamtakpa institute ni mahai gi faculty sing asi UPSC exam gi experience leiraba masa masa gi subject ka mapung phana qualified oiraba oza sing ni Manipur dagi IAS, IPS amadi MCS na singba services ta mai pakpa candidate sing puthokpa haibasina mahai gi pandamni mahai na exam asiga mari leina ba course khuding ma quality leina affordable oiba fees ta fangali hotna janing ba thawai yaujaba mahiroi sing gi damak makhal kaya gi scholarship ki tengmang su piri lengsin biraksi mahai Civil Services Institute Kwakathel Bazaar Break ki matung da makha taba pausing pizari Jharkhand gi Dumka district anga seyuk angan bada Sastra Simabal SSB amadi Maoist ka khut thokna bagi thodok ta SSB jawan ama leikhidre marina asok apan nangkhre thodok asigi matang da Superintendent of Police YS Ramesh na nga seyuk pung 3 ga makhai rom tarakpa matamda Taldang Galgi umangda thiba humbagi thabak sathabada lotuna leiramba Maoist ki lanmi singna nongmei kap thorakpadagi khut thoknabagi thodok adu thokhibani Maduda yamdrabada Maoist ki lanmi mangaromdi asok apan nanglamgani haina fongdorakle thodok aduda soklaba SSB jawan ama Ranchi da layeng naba pukhre aduga atai asokba jawan sing aduna Dumka Sadar Hospital da laikannari Pema Khanduna Luchingba Arunachal Pradesh Government Yauriba Cabinet Minister Taramathoida Makhoina Paigadaba Portfolio Singyen Thokre Deputy Chief Minister Chauna Mena Finance Amadi Power Bamang Felix na Home and PR Elo Libang na Hana Pairamba Health and Family Welfare Social Welfare Amadi Tribal Affairs Pairagani Tabate Dirna Education Honchun Ngandam na Rural Works Department Wangki Lawang na PHED amadi Kamlung Mosang na Urban Development amadi Civil Supplies amadi Consumer Affairs Pairagani Tumke Bagrada Industries Trade and Commerce aduga Mama Natungda YAS sinakre Chief Minister Pema Khanduna Minister Singh asina paidaba department sing puragani
Anova Ministry asigi ahanba cabinet mifam ngasi pangthokadawri. India gi nang na Home Minister oiraba Amit Shahana ngarang thabak hek paibaga Ministry asiga senior officials singi review meeting ama pangthokre. Mifam maduda mahak na ahanba meeting sangadaba singi manungda awang nongpok amadi Jammu amadi Kashmir ni haikre. Home gi Minister of State Z. Kishan Reddy amasung Natyayan Rai Home Secretary Rajiv Gauba Director General of Intelligence Bureau Rajiv Jain Chingba Home Ministry gi maru oiba Miyoi Singh mifam aduda saruk yaki. Ministry asigi thabak thoram sing hakthemnana khangminanabagi damakta pangthokhiba mifam oizarabasu Home Minister Amit Shahana awang nongpok amasung Jammu amadi Kashmir gi matangda akhanaba wa khanakhi panbayabadi handakta pangthokhiba Lok Sabha mikhalgi campaign da BJP government na Jammu amadi Kashmir ga mari lainaba Article 370 lokthokani amadi awang nongpokta Citizenship Amendment Bill chatna hangani haina phongdokhiba leirabani maramaduna Amit Shahagi ahanba mifam asna Ministry asigi thabak thoramda mahakna haksina lawi haibagi khudam amani haina akhang ahina mot pinari. Hauzik amuk sanabagi pau phangbigani. Sahi kuntra marigi matungda ani suba oina Ball Badminton Association Manipur na sinduna tha asigi lakliba tang manga dagina tang mapan phauba numit mari ni supna Ball Badminton National Championship pangthok lagani haina ngasi Manipur Press Club ta pangthokiba paumi singa unaba amada association asigi president Dr. L Kumar Singhana phongdokre mahakna makha taraduna championship asi maruina Manipur da masana asigi sanaroi puthoknabagi pandamda pangthokpani sangdamnaba asida puna state kunmangana saruk yagani championship asi satharingai manungda kanagumba organization amadi loop singna ban amadi blockade tawbiganu haina appeal tawrakle pangthok sakadurba manga suba national sub junior world championship pangthok liga manuda aikoi Manipur ki prasamya Sijaba si no pai pel berumpa pun mengna asyulpa national level si pangthok kita ban blockade na sempat tobina nama mayang pun dakwena noluk naikan noluk dorena kunjai Tentha Khongbal Welfare Association Takwana Senduna me tarani thoidagi tim kuntra humdoina saruk yaduna hawkhiba Tentha Khongbal Multiplex Ground Sathariba Takwa Trophy 2019 ngasi sanakhibagi ahanba match ta Ofa Pungdong Bamna Vakha FC Tentha bu Panjal ani amada maithiba pikre Ofa Pungdong Bamgi mai pakpagi Panjal Singh adu Rohitna match ki ahanba half ki tarataret amadi ani suba half ki kuntaret chanba minute chankhibani aduga ani suba match ki oina Ragu FC Tenthana ayang leima FC bu yamna lakchaba mawongda Panjal mari soino da maithiba piki aroibada maroiba pau amukhana Lawpham mangsalakpana lamdam asida hojik khutsem gi cheng tangba thokpaga pangkhak oire Mating leiba khunai ama ohenna hotnabada local club singna achauba thaudang lauri haina Minister Karam Siam na haikre amadi Churachandpur district ke urban area da tha amada thaknaba ising leibada lupa crore hena manghali haina social researcher Serto Tondona komna phongdokre Hauzikidi Times of Manipur ni pizaba numidangi pau matang sa loisinjare mityang tabiri pa punamapu amuka hana khurumjare